Chahi lising ani henbagi puwari leirakiba Manipurbu loilam Britishna laushina bohonarakpada maraiba kannabagidamag thauri kongoi huktuna thawai katkraba bertikan trajit amadi thangal general buning singduna Congress party na chamaga kuntra humdoi suba Patriots Day gi thauram pangthoki Thauramadu Congress Party ki CLP leader Okram Ibobi na BJP na luchingba Manipur lengak po loan puraga hingba lengak ni haina chaithakrai Manipur Pradesh Congress Committee MPCC na sinduna Imphal ki Congress Bhavan da pangthokiba thauramadu thang tagi artist singna leikidraba bertikan drajit amadi thangal general ki mafamda thangi salute pikhi tungda Okram Ibobi na luchingduna Bhavan asigi complex sa khiliba athoba ani ki mitamda haika lekat tamduna ikai khumna butki loinana former deputy chief minister Gaikhangam MLA K Ranjit MLA TH Lokeshwar Galoinana Hanagi Minister MLA Oiramba Amadi Congress ki Thomi Singsu Haika Lekat Tambada Sarukyaki Athoba Singi Mafam da Ikai Kumnaba Ulabatung da Paumi Sing Nahangba Wahangi Paukum da Ibobina Hausi Status da Lairiba Lengasi Law and Order Ningti na Ngak Pangamdraba Lengakni Tha tara mga helaklaba irang fauba lakshin bangamdraga ngayha ki wazaw ngangdu na leire potang ba sel tumgi fibam tabak fangdaba ki chaitheng amadi law and order na chingba hiram khudingda Manipur asi lokhat pa yadana fail oiraba lengak ni haina chaitharakhi Political party ki marakta hunaduna ngang sakpa haibasi miyam na pelaba ngakta ni haiba wafam CLP leader asina thamladuna lengak ama palabadi law and order ningthina ngakpiyu lengak pairibasi miyam gi verdict ni masuda Congress na kalakpa karishu leite ngayha ki oiba wangangang batokpiro haina Chief Minister da appeal tauraduna Manipur da thokliba irang asi miraiba ki khut yawi haina Chief Minister Mazana fongdokrabani Miraiba ki khut yaurabadi Prime Minister da taksinduna India lenga ki mateng laugadabani haina pautak pirakli Manipur Praja Singh she Karamba Pibam the lady, Gayam Naware, every sector da, sports the hero, culture the hero, economy the hero, every sector da. Manipur she totally collapse way rabane. Posay tang with the hero, India the top, Apabada top worthy power. Unemployment the hero, Manipur she top. Economy the hero, Manipur she collapse or Huji Kharas why the police headquarter or Kramatek Maya Krat Tauriba, Adiga Ada Manipur Bahaban Ahum Shuba Bahaban Dwarikata Amashariba, Adagi performing arts center Gurgaon na tawse loan na tabam ta yawring oba si government sigi loan na hingba hai tare ne loan ama loksal laga amadu na interest amuk piba loan amuk singba loan ama loksal ga loan na tabam ta matam khar lerga di masikha kaneba